Hello, hello. Istv network की तरह मरी शुभ मपो कुमो थोरंगसी पांगथोखरे नेटवर्क असे सैटेलाइट चैनल ओंथोकनबा में स्टाफ की वेलफेयर फगदहनबा होनरी हाइना प्रेसिडेंट खंबा सलामना फोंदोखरे अमदी युहार हाबदा अमांगा ताथोगन खिबदगी SBI बैंक मनाक्ता लेबा सेक्रेटरीट बिल्डिंग दा मिनिस्टर MLA अमदी ऑफिशियल सिंह फमनद्रे पाव संदोकना पिजरी ISTV नेटवर्क की तरह मनी शुभ मपो कुमोन थौरम ngasi नेटवर्क के अनि शुभ स्टूडियो दा पांगथोखरे थौरम अदुदा नेटवर्क असगी प्रेसिडेंट खंबा सलाम जनरल सेक्रेटरी BK मैतै यावना एजुकेटिव मेंबर सिंह एडवाइजर सर्विस प्रोवाइडर स्टाफ सिंह अमदी ISTV नेटवर्क की तोंगान बा प्रोग्राम क्या सरुक यारिबा रिसोर्स पर्सन क्या सरुक याखी वांगा खिब सिंह न फोंथोकना खिबदा नेटवर्क असिना हौजिक मणिपुर की तोंगान बा डिस्ट्रिक्ट सिंह की कचिन कोया यावना संदोक्तुना ISTV न्यूज यावना मखल क्या की प्रोग्राम सिंह मियामदा यंगनबा ngamle हंदक्तसु नेटवर्क असि मिनिस्ट्री ऑफ इंफॉर्मेशन एंड ब्रॉडकास्टिंग ना फुल डिजिटलाइजेशन ओनबगी सखंगचे पिरखरबनी नेटवर्क असिना तरामरी शुभ मपो कुमोन थरम असिगा लोइनना नेटवर्क असिना मखल मखा क्या की प्रोग्राम सिंह हपचिनबा पांदम थमली हाइबा वाफम सिंह फोंदोकनखी ISTV नेटवर्क की प्रेसिडेंट खंबा सलामना हाइखिबदा नेटवर्क असि सैटेलाइट चैनल ओनब होनरी मपुंग फाबा डिजिटलाइजेशन तौखिबगा लोइनना स्टाफ सिंगी वेलफेयर सु हेना चौकट हन्नब होनरगनी हाइखी आई मसी ISTV एग्जीक्यूटिव सिंग दगे या लुजरगा सुंसोय जोइदना निमित खरनी की था मनी मनगा कोई ISTV नेटवर्क सैटेलाइट चैनल लॉन्च तौरगनी है याम संगा ड्यूरेशन नत्रगसु मसी पुनमक्से ISTV नेटवर्क की एग्जीक्यूटिव मेंबर सिंगी खनने नबा अमदी मखोई कथोकपन ngambani hena pasanti ko leitri hoi ngamna bu do bane haba wakhalum du da koi hona jai adi mana koi digital gi matang su yamna desena koi details na koi da wa jethi ngam chong bi bi inda ga man ki rules ni niom ne du di inda bi hada bane adu koi inda wona ji digital si setup to no wona ba de koi maruna koi gi staff sing si कोई की दिवनी कोई थागोनी के कोई स्टेटमेंट अकाउंट थागोनी के कोई पाजई ननजई नई पास तो हुई कोई स्टेटमेंट अकाउंट कोई हे बीपी जाएगा के कोई साजे कोई सोम चों बिचा जो हाउ वी मैनेज अमरोमदा नेटवर्क असगी सेक्रेटरी BK मैतै न मखाताना एजुकेटिव सिंह अमदी स्टाफ सिंह न मियाम की मतेंग लोइनना मखाताना थबक क्या नेटवर्क असिना पाखत खिगनी हाइना फोंदोरकली पाव पाइबसिंग अमदी अखोगी मरु एजुकेटिव सिंग मखोगी मपान नत्रगदी मसी ISTV से सियोंगा अखोगी मयामदा पुथोकसबसिंग अमोय अदना मसी तंगाई फदना हंदकी सेमदी मयामसी था सिगी तांग मरीदा युहार हाखिबादुदा सेक्रेटरीट लेबा SBI बैंक की मनिंग थंगबा सरुकता लेरिबा मिनिस्टर ब्लॉक की बिल्डिंग मफम क्यादा चखाइबा अमसुंग पिलर निखाइबदगी यामना मरु ओइबा बिल्डिंग असिदा मिनिस्टर ऑफिस कमिश्नर ऑफिस यावना डिपार्टमेंट क्यागे स्टाफ सिंह फंबक किनबदगी मफम असिदा मी अमता चंगनद्रे मसिना थबक थौरम क्यादा चावना अकाइबा पीरे हाइरी ISTV न्यूज न मफम अदुदा चतुना येंगलुबदा बिल्डिंग अदुदा मिनिस्टर दगी हौरगा स्टाफ अमा फावबा लेरमखिदे मफम अदुदा लेरंबा केयर टेकर अमना फोंदोरकपदा बिल्डिंग असिदा IFCD मिनिस्टर ngमथंग हाउके इंडस्ट्री मिनिस्टर गोविंदास कोंथौजम एग्रीकल्चर मिनिस्टर अब्दुल नासिर पार्लियामेंट्री सेक्रेटरी विक्टर कैसिंग की ऑफिस लई डिपार्टमेंट ओइना मिनिस्टर स्टेट माइनॉरिटी कमिश्नर रिलीफ एंड डिजास्टर मैनेजमेंट डिपार्टमेंट मणिपुर इंफॉर्मेशन कमिश्नर नेशनल इंफॉर्मेशन सेंटर एजुकेशन की कमिश्नर P वाईफाई MSMC की सेक्रेटरी अब्दुल हकीम की ऑफिस सिंह लेबनी हाइरी युहार हाखिबादुदा बिल्डिंग असगी पिलर चखाइबा मसुंग काइबगा लोइनना
faklang singda chekhai bagaloina na thongnaw fawa kaikhi khudaki oiba jackson thorang oina pillar singak naba iron bar season aduna leiramba thengnarakhi numit kya suraba fawada building asida leiba officer yauna minister fawba lagnakhidre hairi masina maram oiduna leiba ki thabak thorom kya da amadi miyamda chawna khudong sadaba mayoknare hairi ing lising aniga mapangi July tang kunhumdoida BT road ta thokiba thodokta leikhidraba Sanjit head constable herozit na kaptuna hatkibani haina mapangi channel amada phongdokhibadagi case asigi anauba mayonama lakadauri channel adu da magna phongdokhibagi matung ina mathak thongba officer singi order matung ina thabak adu mahakna chathakibani haina palli mahakna pikiba warol adu CPI nasu cognizance pikibagaloina na case asi nauna amuk investigation chathagani haikre Union Home Minister Rajnath Singh, Minister of State Home Kiren Rijiju nasu issue asi yengsilagani haikre. Hauzik fawbagi oina state government ki maikaidagi official oiba reaction amata laktri. Jeragasida head constable Herozit ngasi ayuk Delhi dagi Indo flight ta Imphal da thunglaba matungda airport dagi mafam khangdana mangkhre hairi. Paumi Singh na airport ta ayuk dagi ngaibada Herozit thorakpa ukide. Airport manung dagi fangba pawda mahak Imphal fawba asoi angam yaudana yaurakre haiba wafamdit leiri. He told Jalajit that yes, we have got a man, we have identified him. Then the additional SP told him that it is very good now to finish him off. Jalajit had insisted that to just follow the orders, saying that it has full approval of the DGP and the Chief Minister. Maimu Phama Siga Gari Chamanga Anigi Karaki Ahamagali Masaja Sira. In that interval, at that time, he had went inside Maimu pharmacy where Sanjit was being held and he shot him. Front of the entrance of Maimu pharmacy, there's the pharmacist and the watchmaker. Who's there? And at the entrance there were the policemen. I wonder. He shot Sanjit with the 9mm pistol which was issued to him and a carpet. At least 6-7 times. He went in alone inside the pharmacy because the order was given only to him by the additional SP. Was Sanjit armed at that point of time, or was he holding any arms, or was he completely unarmed when he was inside the pharmacy? Pharmacy, man, the Makulaya was him. No, he did not have any weapon with him when they searched him. Only one mobile was there. What is it that's making you come out now? Why do you want to speak about it? At that time, he didn't tell the CBI because he does not trust in the government machinery, in the system. If he had told them, he might have been killed. Organizing Committee Mass Relief for the Common Future Manipur na sinduna February tang tarukta apunba Manipur gi tunglam chat ki damak miyam gi khongchat asida lamdam asida khundami nari ba phuruk khudimak na nong magi sintha lepi duna saruk yabina ba Organizing Committee gi convener Johnson Elangbam na phongdorakli UCM gi office da pangthokpa pawgi mifam amada mahang na makha taraduna apun magi pangal sagat pada aikhoi punna leminari haiba asida chat ka dauri ba khongchat asida mahairoi khunai MLA Minister Private Farm da thabak tauriba Manipur da punna khundaminari ba punna magna saruk yabiu mioi lakya na saruk yaga dauriba khongchat asigidamak transport medical singnasu mateng pangbiu ayuk pung matpa makhai dagi thau ground dagi hauraga khumal lampak main stadium da lamthungpham oiduna miyam gi mifam ma pangthokani haiki Manipur da lebiriba ekoi lamdam asigi rei cha punamak numit asidadi ekoi sungsoi soidana ekoi apunbagi sakti ekoi apunbagi pangal ekoi masel marakta bhab tanadaba kesuk leite ekoi haujik phawba ekoi punna leminari Manipur gi matangda ekoi kanagumba ekoi gi tongan vested group singna ekoi gi marakta politics to biba si khut thingjen biganu madung masana biganu haiba du gi kholau laudana ekoi apunbagi unity du udana bachak da rally nina mayam hupna saruk yamin si haidana ai convener moina organizing committee gi maikai degi nolukna mayam da paujeri thamjeri
Committee asigi convener Y Mani Kuman Namyang gi khongchat asigi wahan thok lehenna ba Manipur da khundaminari ba kanglu khudimak na punna saruk yabiu natrabadi apunba Manipur gi tunglam chatki damak haiba khongchat asi wahan thok layo haiki aduna Manipur da ba khundalita ba mipung khudimak na da kanglu khudimana namit asi specially masi akoi gi iraipak iramdam kandabya de aruga tungi saron suron lakador bi sai sugi future kandabya de haiba wakalon sina mangin tharga namen si tangai padana koi saruk yaminarga sahi lisang china lakadori ba tulamchat amagi saktam kanda saruk yabiu haidana miyamda appeal tawjabani Thangal Kaithel ki lambi ki nakanda temporary market set sabagi matangda chayet naba leirakpa dugi waru sinama Manipur sarkar na purakpa ngambagi damak Sunday Market Street Vendor Welfare Association na thagatpa phongdorakli paugi maratha na den break am tanglazari Purgi ahamba beautification center mapam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na chingbasu lauthokpa yai hakjang gi ahemba fat pamdaba body gi hair lauthokpa yai ngasimak unabiu Dr. Madhubala Laser Beauty Clinic MZ Avenue Imphal Angang haibasidi piklingay samhogadabani. Euro Kids Mari School Thangapat Mapalna homely environment ki facilities pidu na angang singda mahay tambiri. Admissions open for daycare, playgroup and nursery. Euro Kids Thangapat Mapal Wangkay. Lain na logum si abhaba angang semsi. Amuka na taram na okcheri. Handak February ki tang mapandagi na taramari fauba Mumbai ki National Theatre Complex ta pangthokadoriba Mumbai International Film Festival ki Prism section da Millennium Force na puthokpa lamdamasi ki saknai raba filmmaker KH Biswamitra na direction piba khuzin da yopi hairiba short film asi khalakle masi ki matang da ngasi Istv News ke editor T Sunil Kumar ga Biswamitra ga akhanana unakiba film asigi nungyo ba wan thoksina karino haibadu ngasi Istv News ga akhanana hairiba saknai ba filmmaker amadi Puthokliba film asigi director Biswamitra ga unaduna miyamdam tang khanganjage anmada amamutaram noksari. Thank you. Matau karamda no hairiba kuzin the youth pi haiba maming si tabada ekhoida kaigumam di phawi adu film sigi nung da piriba wan thoksi karino te tak namutang thambiu. Tasengmudi Manipuri culture da khoi society da Vaishnavite science aduga Bhagavad science ki depth si kayam lege haibisi malem sinda thungna kangan ba pamjaba makhangni tribal hill state amada akoina Bhagavad science si minadi akoi se mitsanga ga pcha char leba jana moram dong man basida akoi gi lamdam da leiba hingbagi punchi gi pokpudagi si bhawda thadong no ba yadra ba Vaishnavite science masigi depth si kanganing mani adu true masigi nata sankirtan gi mating na kanganing mani amuk nata sankirtan da baso kariba saisak ama entertainment na mapung oi be saisak ama leram bese masi pusal aga mayam da kanganing mani basok si dying art form mo oisalak pa adu anu na harol kharna masi renovate ono kan honor ko madu ubudagi ina modern story amada hariba basok ke element mayam se pitor ga semba adu gumba film kari phawi masigi hariba ishagi wana puthoksuba film nam ka hariba Mumbai International Film Festival sida khalakpa matamda aduga tungda kari toge na khanbi tasengmudi it's a bright time to me ahum lok suba mipni aigi boiling blood aduga hinaw aduga competition section ga tani hande kisna mip prism da khanbi rakpa se khojin di yot se I think I really deserve ai kari gum khara I tawbangam jara brain khali aduga tasengmudi mip prism si hena yabna respectable oiba aduga section ma so oiba tungda tawning bayar ga di film si kitang serious trend da changchal ko pamjai commercial film yankhai complete tawjagre ado yankhai ma thoisu film digi hawraga kitang serious lom na mai onjan jarakpani khujin du yot pi se yankhai ni thoisu film ni ado tashengbudi tungi asadi akhoi Manipur gi oiba aspect ta akhoi Manipur gi film gi trend kitang aphaborom da chang rabo hona bada mating ham pangjani Manipur gi hojik oirai ba film gi trend si sagnai ba lamdam sigi filmmaker ama oina ari ba director ama oina kari habininge karama mai wonda chalhani hojik film gi trend ekoi seriousness yam watle film maker ano bu thole sing si yam welcome to ekoi mo yam kana honai
aduga khoi thoklai ba outcome si production si yeng matam da khoi mi gi intermediate digital process ta sangchela ba matam na khoi na kari haini technical gi level ka si kai amang control mi tok tok da na film puthorak pa content yeng da ba adagi khoi gi screening to matam da khoi screening process am lai khoi khaktagi oi jaba ma manipur manungi masi to matam da khoi section ma khra wat labra khoi gi adugum bagi nungai taba khara hena section haning bam di pawi aduga yam phaina dikan aduba hojikti akhoi film puthok pagi jang di yam hengal ebu film sida akhoi gi halaman singna taba da nungai taba wahi wata mayam ama yaure haba wafum ama nakal ke adagi lai wafum sida de kari habiningi khara yaure akhoi gi film da na tana manipur gi social change ama haigadra maitai lon nattabam mandaba shemjallaba maitai lon khala khara akhoi gi mafam khara da nei re he ka har kumba mafam khara da akhoi gi potika pe he ka har pugumba adagi sararoi ge senaroi ge chalaroi ge gi poramaga al masigumba mayam si janjandana la yemadu si how far it can be controlled or not masi aruba podamani ado society do the labani na film this mami tarakpa ado masi khoi yarige di masi film da di amuk tambina ba feedback amo ina film da di masi hafta ba pame yarige khar section hani thank you very much yam namai jare LPG sizinabagi niyom sing ngakna chattabana khudong thibagi chang wangna thokanabagi maram oihalli haina RVD Indian gas ki provider G Rovindra Sarmana phongdokre wafam asi LPG sizinabagi niyom sing consumer singda khanghanbagi thoram amang asi khongman mangjil de leiba agency da pangthokhiba awareness ki thoram da mangna phongdokhibani thoram adu da IOC ki assistant manager and kasung athokpam Indian gas ki provider budhiamadi atai mioi kya su saruk yakhi Proprietor Rovindra na gas matau karamna sizinagada ge amadi atai khudong thiba thorpam matamda karamba section thorang lokhat kadabage haibagi matangda sugaina consumer sing da takhi Maram bazar dagi mamang pangna kilometer kuntra mangarum chatlaga leiba phuba thabam hairiba mafam asida surungama leiramba thengnare Manipur Mountaineering and Trekking Association ga ISTV news ka akhanana chatuna tizinbada surungasi leiramba thengnakhibani Lamdam madongi khunja singna phongdorakpada hairiba surungasi matam kharagi mamangdadi yamna sangna manungda changba yarami hawjikti hanagi matawgumna manungda changba ngamdre haina phongdorakhi How changneba adu hujikdi aidegi changba yadre nung adu deju hena laini Tha sigi tang tara humdoi dagina tara truk fawba silong da pangthokadoriba South Asian Games ki mioi tara na saba boxing contingent da India boxing team gi oina boxer MC Meriko mamadi boxer L Devendra na luchingani hairi marak thana ten break amagang luxury Lokta water tank ata sinai se kai gino magi kai ke kana bulege food grade haiba ma leye pure material na sabani masida makhalani amung lai 3 layer haiba ma 2 layer haiba ma thakna jana ba ising phaba thamdam ni masigi tengsigi manung se smart oi atopa mana recycle material na saba asina manung se nan badane nan de smart oi de amukana taram nokchari Family Welfare Lambi Mayada Temporary Market Set Sabadi Yabra Haina Kweramban Nupi Kaichal Sinfamama de Saktam Kanbalu ki Secretary Rani Devi Medi Ibemu Devi na Thadorok Pacherol Mana Hanglakli Kaichal Saba Matamda Rupmol Tank Manungda Yum Oina Ladiba Dukan Singi Ana Ayak Yaurok Pamadi Mayu Langpok Thokpa Noinana Ising Pushinba Matamda Kari Oigani Haiba Wafam Hanglakli Maruiba pau amuka napizari ISTV network ki taramari shubama po kumon thorongasti pangthokre network ase satellite channel othokna ba madi staff ki welfare fagathan na buhonari haina president khamba salam na phongdokre amadi yuhar habada amanga thathoban khibadagi SBI bank manakta leiba secretariat building da minister MLA amadi officials ting thamnadre mideng tabire ba punuma po amuka na khurumje